पामुबा ऑफिस चफमदुना फाइल खरा चेक तौरी मपानदगी प्रेमना कौरई सर अमुक्ता ओ चंगो चंगो सर सिगिसे अंगते यंबियुबा अकाउंट सेक्शन दे लेरिबा मेधागी कैलकुलेशन से खरा सोइबदौना तौरे अइसु सोइरिसे काइदनो हाइबदो पॉइंट तौबा ngamdre सर नंगते यारगदी यंबियुबा पामुबना मुकसु हाइरे अस नोइगे अमु हौराब्रो एवरी मंथ खुदिंगी अकाउंट सुम चेनरदी कमाइ तौदोइनो कदाइ स्टपिरो प्रेम फाइल अदु पामुबदा पिसली फाइल सिंग अदु फाक फाक तुना पामुबना चेक तौरी पामुबना अमु हाइरे लास्ट मंथ किसिदा सोइरे तू येंगो होय सर पामुबा कॉलिंग बेल अदु खिंगी मपानदगी थोइबा चंगलै सर करी अकाउंट सेक्शन की मेधादा अमुक्ता लाओ हायो फनी सर ngahak leiraga medha changai medhana sir kari o phamusida prem nang chakhibe are hoi sir pamu bana medha da onsin duna mu hairei nangi account se somda loina soire loina chenare si amukte yengo last month ki se amuka check to amuke yengzage sir medha file ado amuk munna yengi medhana sorry sir somda leire ai amukta semdok lukige मेधासु फाइल अदु पाइरेगा चलख्रे पामुबसु मतोमता फमदुना लेहौरी ngahak leiraga एलिस की फोन लाई asi yang samu kari dawrajano tanja sidaba pamuba phone du paikhatli hello kedawrage kedawrage kaina ka hairi inhe एलिस na hairakpani iye sum hangbani ne hairo kedawrage thama thaba kombra thoina leitiye kedawrage aduri elisa lakpa yagadra kari lerage as sum hangi he salao thamage elis phone adu fatka khatli rinana kanano nangna tamo haidina tawriduna as ekhoi tamo ni future husband chanthoina mo ikayam khangdena elis na mo hari ibema aphaba nupa sidine yam tangle aduna ne chance manghan baga ya bazanati rinana Paktrena nawa mukoi ama mukoi nangko asing bani chahisu angang na tre akoi ba makoyuba chanthoi na tap na hairakpani elis namu aduni ain haisi tamo da leirada bani ai chanthoi namu kai dei tamono nang haisi elis namu la akan da khango ngahak leiraga pamu ba lakpadu elis na urei thamala ai एलिस मपानदा पामुब कौब चटख्रे एलिसना तमो आइस दलाइदे कदौरगे नंगबो चंगसे तमो पामुबगा एलिस कदो पुन्ना चंगमिनरे एलिसना तो तमो मबानी से एगी इमानबिनी मागी नरीना अदुगा मागी न चंथोय पामुब सो मोहंगले नबानीदी कै होटनरिबा तमो आइदी एनजीओ मचामदा सुमयावरी चंथोइना हाइरकपनी रीनाना मु हाइरई आइदी थोइदोकपा कैसु तौद्रिए तमो पामुबना मु आइदी करी करी अथुबगा लेरबनोना निंगुरे नंग खुकौदुदा कैसु लैतेदा सुम इमानबी सिंगसिगा खंगसेना तौबनी एलिसना खुमलकपनी पामुबना मु फरेने लाबनीना अदुदी कैचासेबा यानी तमो आई तौगे पामुबना मु हाइ आई तौरगे यानी नुंगथिलगी मतमनी मणिचंद्र थोंगालदा निंगथेम बुंगाइदी निंगथिबिसु तपना तपना चंगलई मणिचंद्रना मचानुपीदा हाइरे हलाब्रो नंगसो चंगो चंग नफिगरो होंथोकचरुरो निंगथिबिनामो निंगथेम हलक्त्रिबो यौरक्त्रि अदुगिने ngaइरिसे निंगथिबिसु ngaihak थोंगालदा लेपलगा मपागा पुन्ना निंगथेम लाकपा ngaइमिनरी निंगथेमना तोंगदेबा वेन अदु तपना थबजलई थोंदो हेक हांगदोकपगा निंगथेम फन चोंगथरगलगा चेंसले वेन ड्राइवर दुना लाउरई हाय निंगथेम नंगी बेग कावरेने मसिदीबा मणिचंद्रनम इसे तौरिसे येंगोन है मसि अंगांग सिदीबा निंगथिबिनम हेमा नंदी बेगा लोइना कावरमलब्रो लाओ नेने पंगे लाओ निंगथिबी निंगथेमबु पमलगा इमुंगदा चंगलई मणिचंद्रना बेगदु पाइरगा तुंग इनरगली निंगथेमना निने ममा लेट्रो मणिचंद्रना मु नमादी हलक्त्रिने है निंगथेमना मु हाइरे अदुदी निने आई फी होंदोकपियुको
ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯅꯦꯅꯦꯅ ꯍꯣꯡꯗꯣꯛꯄꯤꯗꯣꯏꯅꯤ ꯕꯅꯤꯆꯟꯗ꯭ꯔꯅ ꯑꯃꯨꯛ ꯅꯪ ꯅꯦꯅꯦꯒ ꯐꯤ ꯍꯣꯡꯗꯣꯛꯂꯨꯔꯣ ꯄꯨꯄꯨ ꯅꯪꯒꯤ ꯆꯥꯅꯕ ꯁꯦꯝꯃꯨꯔꯒꯦꯀꯣ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯑꯌꯤꯡꯕꯤ ꯄꯥꯝꯃꯨꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯑꯌꯤꯡꯕꯤꯅ ꯏꯕꯨꯡꯉꯣ ꯄꯥꯝꯃꯨꯕꯁꯨ ꯑꯗꯨꯝ ꯈꯨꯝꯂꯛꯏ ꯍꯥꯎ ꯏꯇꯩꯃ ꯀꯩ ꯍꯥꯏꯒꯦ ꯋꯥꯔꯤ ꯈꯔ ꯁꯨꯝ ꯁꯥꯁꯦꯅ ꯇꯧꯕꯅꯤ ꯑꯧ ꯏꯇꯩꯃ ꯍꯦꯛꯇ ꯍꯥꯏꯕꯤꯌꯣ ꯅꯪꯁꯨ ꯑꯉꯥꯡ ꯅꯠꯇ꯭ꯔꯦ ꯆꯍꯤꯁꯨ ꯌꯥꯝꯁꯜꯂꯛꯂꯦ ꯑꯗꯨꯅꯅꯦ ꯅꯨꯄꯤ ꯑꯃ ꯊꯤꯅꯅꯕ ꯇꯧꯔꯁꯦ ꯏꯇꯩꯃꯁꯨ ꯍꯣꯁꯄꯤꯇꯥꯜꯒꯤ ꯗ꯭ꯌꯨꯇꯤꯅꯦ ꯑꯉꯥꯡꯁꯤꯅꯦ ꯋꯥꯔꯦ ꯅꯪꯒꯤ ꯈꯪꯅꯕ ꯂꯩꯔꯁꯨꯅꯦ ꯍꯦꯛꯇ ꯍꯥꯏꯌꯨ ꯏꯇꯩꯃꯗ ꯄꯥꯝꯃꯨꯕꯅ ꯑꯁ ꯏꯇꯩꯃꯒꯤ ꯈꯨꯗꯣꯡꯆꯥꯗꯕꯗꯣ ꯑꯩꯁꯨ ꯈꯪꯗꯤ ꯈꯪꯉꯤ ꯑꯗꯨꯕꯨ ꯌꯨꯝ ꯄꯥꯟꯕꯒꯤ ꯃꯇꯥꯡꯁꯦ ꯈꯔ ꯇꯞꯅ ꯈꯟꯅꯁꯤ ꯑꯩ ꯍꯧꯖꯤꯛ ꯑꯔꯦꯞꯄ ꯑꯝꯇ ꯂꯩꯇꯦ ꯑꯌꯤꯡꯕꯤꯅ ꯑꯃꯨꯛ ꯅꯪꯅ ꯑꯔꯦꯞꯄ ꯂꯩꯇ꯭ꯔꯒꯅ ꯏꯇꯩꯃꯅ ꯅꯪꯒꯤ ꯅꯨꯄꯤ ꯄꯤꯗꯧꯔꯤꯅꯦ ꯅꯪꯒꯤ ꯈꯪꯅꯖꯕ ꯂꯩꯕ꯭ꯔꯥ ꯁꯦꯡꯅ ꯍꯥꯏꯌꯨꯅꯦ ꯏꯀꯥꯏꯒꯅꯣ ꯏꯇꯩꯃ ꯑꯩ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯑꯗꯨꯒꯨꯝꯕ ꯑꯝꯇ ꯂꯩꯇꯦꯗ ꯑꯗꯨꯕꯨ ꯑꯩ ꯌꯨꯝ ꯄꯥꯟꯕꯗꯤ ꯄꯥꯟꯈꯤꯔꯣꯏꯒꯦ ꯑꯗꯨꯗꯤ ꯏꯇꯩꯃꯅ ꯁꯤꯜꯂꯤꯕꯁꯦ ꯁꯨꯝ ꯁꯤꯜꯂꯒꯦ ꯅꯪ ꯌꯥꯔꯕ꯭ꯔꯣ ꯏꯇꯩꯃ ꯑꯩꯕꯨ ꯋꯥꯔꯧꯕꯤꯒꯅꯨ ꯋꯥꯐꯝꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯗꯤ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯕ ꯐꯤꯔꯦꯞ ꯈꯛꯇꯃꯛ ꯂꯧꯖꯒꯦ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯊꯧꯖꯟꯕ ꯋꯥꯗ ꯑꯩ ꯆꯠꯄ ꯄꯥꯝꯗꯦ ꯏꯁꯥꯒꯤ ꯂꯥꯏꯐ ꯄꯥꯔꯠꯅꯔꯗꯤ ꯏꯁꯥꯅ ꯂꯦꯞꯆꯒꯦ ꯏꯇꯩꯃ ꯄꯨꯟꯁꯤꯕ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯑꯌꯤꯡꯕꯤ ꯃꯇꯣꯝꯇ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯒ ꯂꯩꯍꯧꯏ ꯄꯨꯡ 9 ꯇꯥꯔꯛꯄ ꯃꯇꯝꯅꯤ ꯂꯥꯏꯅ ꯏꯟꯁꯤꯜꯂꯛꯄ ꯑꯃꯒꯨꯝ ꯄꯨꯡꯁꯤꯡꯗꯨ ꯍꯦꯛ ꯌꯧꯔꯛꯄꯒ ꯄꯥꯝꯃꯨꯕ ꯊꯣꯏꯕꯤꯒꯤ ꯈꯣꯟꯖꯦꯜ ꯇꯥꯅꯤꯡꯂꯛꯄꯒꯨꯝ ꯇꯧꯔꯛꯏ ꯍꯌꯦꯡꯗꯤ ꯃꯥ ꯇ꯭ꯌꯨꯁꯟ ꯂꯥꯛꯇꯣꯏ ꯑꯣꯏꯔꯝꯒꯅꯤꯅꯦ ꯐꯣꯟ ꯇꯧꯁꯤꯜꯂꯒ ꯍꯦꯛꯇ ꯍꯪꯂꯒꯦ ꯀꯥꯟꯗꯦ ꯄꯥꯝꯃꯨꯕ ꯊꯣꯏꯕꯤꯗ ꯀꯣꯜ ꯇꯧꯒꯦ ꯈꯟꯗꯨꯅ ꯃꯥꯒꯤ ꯀꯣꯟꯇꯦꯛꯇꯨ ꯆꯪꯉꯤ ꯀꯣꯜꯗꯨ ꯍꯦꯛ ꯆꯪꯕꯒ ꯑꯃꯃꯨꯛ ꯐꯠ ꯀꯛꯊꯠꯂꯤ ꯑꯁ ꯑꯩꯁꯦ ꯀꯣꯜ ꯇꯧꯔꯒ ꯀꯩ ꯍꯥꯏꯗꯣꯏꯅꯣꯕ ꯍꯦꯔꯥ ꯅꯨꯄꯥꯅꯕꯨ ꯍꯦꯛꯇ ꯇꯧꯁꯤꯜꯂ ꯂꯣꯏꯔꯦ ꯃꯤꯁ ꯅꯥꯏꯁ ꯚꯣꯏꯁ ꯊꯥꯕ ꯅꯝꯕꯔꯗꯨꯗ ꯀꯣꯜꯗꯨ ꯅꯝꯇꯧ ꯇꯧꯁꯤꯜꯂꯤ ꯂꯥꯛꯂꯤꯕ ꯐꯣꯟ ꯑꯗꯨ ꯃꯦꯃꯤꯆꯥꯅ ꯊꯦꯡꯅꯔꯤ ꯅꯤꯡꯊꯦꯝꯒꯤ ꯀꯀꯥ ꯀꯥ ꯍꯩꯅꯤ ꯀꯣꯟꯇꯦꯛ ꯅꯦꯝꯁꯦ ꯃꯦꯃꯤꯆꯥ ꯀꯣꯜꯗꯨ ꯔꯤꯁꯤꯞ ꯇꯧꯏ ꯄꯥꯝꯃꯨꯕꯅ ꯍꯜꯂꯣ ꯃꯤꯁ ꯍꯌꯦꯡ ꯄꯨꯡ ꯀꯌꯥꯗ ꯂꯥꯛꯇꯣꯏꯅꯣ ꯅꯤꯡꯊꯦꯝꯁꯦ ꯃꯤꯁꯇ ꯑꯗꯨꯝ ꯍꯪ ꯂꯩꯔꯕ ꯅꯤꯡꯉꯥꯏ ꯌꯥꯝ ꯇꯧꯔꯕ ꯃꯤꯁ ꯂꯥꯛꯇ꯭ꯔꯦꯅ ꯃꯦꯃꯤꯆꯥꯅ ꯑꯃꯨꯛ ꯅꯤꯡꯊꯦꯝꯒꯤ ꯅꯤꯡꯉꯥꯏꯗ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯇꯥꯗ꯭ꯔꯦꯗ ꯑꯩ ꯃꯤꯁ ꯍꯌꯦꯡꯗꯤ ꯁꯣꯏꯗꯅ ꯂꯥꯛꯇꯣꯏ ꯅꯠꯇ꯭ꯔꯣ ꯃꯦꯃꯤꯆꯥꯅ ꯇꯞꯅ ꯈꯨꯝꯂꯛꯏ ꯅꯤꯡꯊꯦꯝꯒꯤ ꯃꯤꯁ ꯅꯠꯇꯤꯌꯦ ꯃꯅꯥꯎꯄꯤꯅꯦ ꯑꯩꯗꯤ ꯃꯤꯁ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯨꯔꯦ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦꯀꯣ ꯀꯣꯟꯅ ꯑꯃꯨꯛ ꯇꯧꯖꯔꯛꯂꯒꯦ ꯑꯗꯨꯗꯤ ꯄꯥꯝꯃꯨꯕ ꯐꯣꯟ ꯑꯗꯨ ꯀꯛꯊꯠꯂꯤ ꯑꯁ ꯅꯧꯅ ꯅꯨꯄꯤꯗ ꯉꯥꯎꯔꯛꯄꯁꯦ ꯁꯣꯅꯣꯗꯤ ꯆꯨꯕꯖꯥꯅꯤꯀꯣ ꯑꯩꯒꯤꯁꯦ ꯃꯤꯁꯇ ꯉꯥꯎꯔꯕ ꯀꯥꯏꯗꯨꯔꯣ ꯅꯠꯇ꯭ꯔꯒꯅ ꯀꯔꯤ ꯑꯗꯨꯒ ꯑꯩꯅ ꯅꯨꯄꯤ ꯍꯩꯅꯗ꯭ꯔꯤꯁꯤꯅ ꯀꯩꯒꯤꯅꯣ ꯅꯨꯄꯤꯁꯨ ꯍꯩꯅꯗꯕ ꯑꯩꯅ ꯃꯤꯁꯇ ꯑꯁꯨꯛ ꯉꯥꯎꯔꯤꯁꯤꯅ ꯀꯔꯤꯒꯤ ꯃꯤꯁꯅ ꯑꯩꯕꯨ ꯆꯤꯡꯁꯤꯟꯕꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯔꯤꯁꯤꯅ ꯀꯩꯒꯤꯅꯣ ꯑꯁꯣꯝꯗꯅ ꯊꯣꯏꯕꯤ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯔꯨꯔꯒ ꯆꯪꯂꯛꯏ ꯃꯦꯃꯤꯆꯥꯅ ꯍꯣ ꯅꯣꯏ ꯅꯤꯡꯊꯦꯝꯒꯤ ꯀꯀꯥꯅꯅꯦ ꯐꯣꯟ ꯇꯧꯔꯛꯑꯝꯕꯅꯤ ꯊꯣꯏꯕꯤꯅ ꯑꯃꯨꯛ ꯊꯝꯈ꯭ꯔꯕ꯭ꯔꯣ ꯊꯝꯈꯤꯕꯩ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯇꯨꯃꯤꯟꯅ ꯐꯝꯂꯤꯁꯦ ꯀꯔꯤꯕꯨ ꯍꯥꯏꯔꯛꯀꯦ ꯈꯪꯗꯦꯗ ꯑꯇꯣꯝꯇ ꯆꯣꯏꯔꯣꯟ ꯄꯪꯂꯣꯟꯗ ꯂꯣꯜꯂꯤ ꯅꯤꯡꯊꯦꯝꯒꯤ ꯅꯤꯡꯉꯥꯏ ꯀꯥꯏꯅ ꯌꯥꯝ ꯄꯜꯂꯝꯕꯅꯦ ꯑꯣ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯐꯣꯟꯗꯣ ꯑꯃꯨꯛꯇ ꯄꯤꯔꯛꯑꯣ ꯊꯣꯏꯕꯤ ꯐꯣꯟ ꯑꯗꯨ ꯄꯥꯏꯔꯒ ꯄꯥꯝꯃꯨꯕꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ ꯄꯥꯝꯃꯨꯕ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯔꯤꯉꯩꯗ ꯐꯣꯟ ꯂꯥꯛꯁꯤꯜꯂꯛꯄ ꯑꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯑꯁ ꯈꯪꯉꯦ ꯃꯤꯁꯀꯤꯅꯤꯅꯦ ꯄꯥꯝꯃꯨꯕꯅ ꯍꯜꯂꯣ ꯅꯤꯡꯊꯦꯝꯒꯤ ꯀꯀꯥ ꯐꯣꯟ ꯇꯧꯔꯛꯑꯝꯃꯦ ꯍꯥꯏꯌꯦ ꯄꯥꯝꯃꯨꯕꯅ ꯑꯃꯨꯛ ꯏꯅꯥꯎꯄꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯃꯅ ꯄꯥꯏꯔꯛꯑꯦ ꯍꯣꯏ ꯏꯅꯥꯎꯄꯤꯅꯦ ꯑꯗꯣ ꯆꯥꯛ ꯆꯥꯔꯕꯣ ꯀꯩ ꯏꯟꯁꯥꯡ ꯆꯥꯔꯒꯦ ꯆꯥꯔꯦ ꯉꯁꯤꯗꯤ ꯎꯁꯣꯞꯀꯤ ꯏꯟꯁꯥꯡ ꯑꯗꯨꯝ ꯆꯥꯔꯦꯗ ꯀꯀꯥ ꯍꯣꯏꯗꯤ ꯆꯥꯔꯕ꯭ꯔꯣ ꯆꯥꯔꯦꯗ ꯑꯩꯁꯨ ꯑꯗꯣ ꯍꯌꯦꯡ ꯂꯥꯛꯀꯗꯕ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯍꯌꯦꯡꯗꯤ ꯇ꯭ꯌꯨꯁꯟꯁꯨ ꯂꯥꯛꯑꯗꯣꯏꯅꯦ ꯑꯣꯍꯣ ꯏꯇꯩꯃꯗ ꯍꯥꯏꯔꯒꯦ ꯅꯤꯡꯊꯦꯝꯗꯣ ꯅꯨꯃꯤꯠ 2ꯃꯨꯛ ꯎꯗꯕꯁꯦ ꯅꯨꯡꯉꯥꯏꯇꯦꯗ ꯃꯥꯁꯨꯅꯦ ꯅꯤꯡꯉꯥꯏ ꯇꯧꯔꯤ ꯃꯤꯁ ꯂꯥꯛꯇ꯭ꯔꯤ ꯀꯩꯒꯤꯅꯣꯅ ꯃꯥꯕꯨ ꯂꯩꯇ꯭ꯔꯣ ꯀꯀꯥ ꯂꯩꯔꯝꯕꯅꯦ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯐꯣꯟ ꯄꯥꯏꯍꯜꯂꯛꯑꯣ ꯍꯥꯏꯕ꯭ꯔꯣ ꯌꯥꯔꯅꯤꯗ ꯂꯩꯇ꯭ꯔꯗꯤ ꯑꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯝ ꯄꯥꯏꯌꯨꯀꯣ ꯑꯩ ꯀꯧꯔꯨꯒꯦ
ꯄꯥꯝꯃꯨꯕ ꯐꯣꯟ ꯑꯗꯨ ꯄꯥꯏꯅ ꯄꯥꯏꯅ ꯅꯤꯡꯊꯦꯝ ꯀꯧꯕ ꯊꯣꯛꯂꯛꯏ꯫ ꯄꯥꯝꯃꯨꯕꯅ ꯅꯤꯡꯊꯦꯝ ꯅꯤꯡꯊꯦꯝ ꯏꯇꯩꯃ ꯅꯤꯡꯊꯦꯝꯗꯤ? ꯑꯌꯤꯡꯕꯤꯅ ꯑꯃꯨꯛ ꯅꯤꯡꯊꯦꯝ ꯀꯀꯥꯅ ꯀꯧꯔꯦꯅꯦꯍꯦ꯫ ꯅꯤꯡꯊꯦꯝ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯀꯀꯥ ꯀꯩꯅꯣ? ꯁꯦ ꯅꯪ ꯃꯤꯁꯅꯅꯦ ꯐꯣꯟ ꯄꯥꯏꯔꯛꯑꯣ ꯍꯥꯏꯒꯦ꯫ ꯅꯤꯡꯊꯦꯝ ꯐꯣꯟ ꯑꯗꯨ ꯃꯤꯁꯀ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯑꯌꯤꯡꯕꯤ ꯃꯇꯣꯝꯇ ꯐꯠꯇ ꯋꯥꯈꯜ ꯃꯍꯣꯟ ꯈꯜꯂꯤ꯫ ꯏꯃꯨꯡꯁꯦ ꯅꯨꯡꯉꯥꯏꯗꯧꯔꯤ ꯁꯣꯏꯗ꯭ꯔꯦꯗꯀꯣ꯫ ꯑꯌꯤꯡꯕꯤ ꯋꯥꯍꯩ ꯈꯔꯁꯤ ꯃꯔꯨꯝ ꯁꯣꯜꯂꯒ ꯃꯅꯨꯡꯗ ꯆꯪꯂꯛꯏ꯫ ꯑꯍꯦꯟꯕꯅ ꯀꯔꯤꯅꯣ ꯅꯇꯣꯝꯗ ꯑꯃꯨꯛ ꯏꯁꯧ ꯇꯧꯔꯤꯗꯨꯅ? ꯀꯩꯁꯨ ꯇꯧꯗꯦꯗ, ꯑꯩꯈꯣꯏꯅꯕꯨ ꯀꯔꯤ ꯏꯁꯧ ꯇꯧꯕ ꯉꯝꯗꯣꯏꯅꯣ? ꯏꯍꯦ ꯀꯣꯆꯤ ꯑꯃꯨꯛ ꯀꯣꯠꯂꯒ ꯂꯩꯔꯦꯅꯦꯍꯦ꯫ ꯑꯩꯗꯤ ꯍꯥꯏꯕꯤꯔꯁꯤꯅꯤꯀꯣ, ꯌꯨꯝꯁꯤꯗ ꯍꯦꯛ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯕ ꯑꯃꯅꯅꯦ ꯃꯧꯅꯤ ꯀꯥꯏꯅ ꯂꯥꯛꯑꯕ ꯑꯩꯗꯤ ꯀꯌꯥ ꯅꯨꯡꯉꯥꯏꯔꯣꯏꯀꯣ꯫ ꯑꯍꯦꯟꯕ ꯇꯤꯚꯤꯒꯤ ꯔꯤꯃꯣꯠ ꯑꯗꯨ ꯇꯦꯕꯜꯗ ꯇꯝꯂꯒ ꯍꯧꯒꯠꯂꯛꯏ꯫ ꯑꯁ ꯅꯪꯒꯤ ꯀꯥꯟꯅꯗꯕ ꯋꯥꯈꯜꯗꯣ ꯑꯃꯨꯛ ꯍꯧꯔꯛꯂꯕ꯭ꯔꯣ? ꯑꯌꯤꯡꯕꯤꯅ ꯑꯃꯨꯛ ꯀꯥꯟꯅꯗꯕ ꯍꯥꯏꯕꯨ ꯀꯩꯅꯣ? ꯑꯩꯅ ꯈꯜꯂꯤꯁꯦ, ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯌꯨꯝꯁꯤꯒꯤ ꯅꯠꯇ꯭ꯔꯣ? ꯄꯥꯕꯨꯡꯁꯨ ꯑꯥꯔꯃꯤ ꯔꯤꯇꯥꯌꯔꯠ ꯀꯦꯞꯇꯦꯟꯅꯤ, ꯇꯥꯃꯣꯁꯨ ꯃꯅꯤꯄꯨꯔꯒꯤ ꯂꯤꯗꯤꯡ ꯅ꯭ꯌꯨꯁꯄꯦꯄꯔ ꯑꯃꯒꯤ ꯏꯗꯤꯇꯔꯅꯤ, ꯄꯥꯝꯃꯨꯕꯁꯨ ꯌꯦꯡꯉꯣꯗꯅ ꯅꯣꯔꯠ ꯏꯁ ꯏꯟꯗꯤꯌꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯍꯥ ꯑꯣꯏꯔꯤꯕ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯃ ꯑꯣꯏꯅ ꯃꯃꯤꯡ ꯆꯠꯂꯤꯕ ꯃꯤꯅꯤ꯫ ꯃꯁꯤꯗ ꯏꯃꯨꯡꯁꯤꯗ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯑꯃꯅ ꯃꯧ ꯀꯃꯥꯏꯅ ꯑꯣꯏꯍꯟꯕ ꯌꯥꯗꯣꯏꯅꯣ? ꯑꯍꯦꯟꯕꯅ ꯑꯃꯨꯛ ꯅꯪꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯍꯥꯏꯔꯤꯁꯦ ꯀꯅꯥꯅꯣ? ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯑꯩꯉꯣꯟꯗ꯫ ꯍꯣ ꯑꯩꯈꯣꯏ ꯅꯤꯡꯊꯦꯝꯒꯤ ꯑꯣꯖꯥꯗꯣ ꯊꯣꯏꯕꯤꯗꯣ, ꯑꯗꯨꯒ ꯅꯅꯥꯎ ꯅꯨꯄꯥꯁꯤꯒꯅꯦ ꯂꯣꯠꯅ ꯄꯥꯎ ꯐꯥꯎꯅꯔꯕꯅꯤ꯫ ꯍꯩꯃꯥ ꯐꯔꯦ ꯀꯩꯅꯣ ꯑꯗꯨꯗꯤ, ꯃꯁꯥꯅꯕꯨ ꯌꯥꯅꯔꯗꯤ ꯀꯔꯤꯕꯨ ꯍꯥꯏꯔꯨꯗꯧꯔꯤꯅꯣ? ꯍꯔꯥꯎꯔꯤꯕꯅꯤꯅꯦ ꯍꯥ, ꯋꯥꯈꯜꯒꯁꯦ ꯁꯥꯒꯠꯂꯤꯅꯦꯕ꯫ ꯍꯣ ꯍꯔꯥꯎꯔꯣ꯫ ꯇꯥꯅꯤꯡꯗꯦꯀꯣ, ꯑꯉꯥꯡꯅꯅꯦ ꯇꯥꯔꯒ ꯅꯨꯡꯉꯥꯏꯔꯣꯏ꯫ ꯍꯣ ꯑꯩꯗꯤ ꯇꯥꯅꯕ ꯂꯥꯎꯈꯤꯗꯧꯔꯤ꯫ ꯃꯁꯤꯅꯦ ꯑꯩꯅ ꯐꯨꯗꯅ ꯂꯨꯅ ꯇꯧꯕꯁꯤꯗ ꯌꯥꯝꯅ ꯃꯆꯤꯟ ꯀꯟꯗꯧꯔꯤ꯫ ꯉꯁꯤ ꯑꯩꯅ ꯁꯥꯎꯅꯤꯡꯂꯛꯇꯅ ꯅꯪ ꯑꯄꯥꯏ ꯄꯣꯠꯅ ꯊꯥꯔꯛꯇꯅꯅꯦ, ꯍꯣ ꯐꯨꯕꯤꯔꯣꯅꯦꯍꯦ꯫ ꯑꯍꯦꯟꯕ ꯃꯇꯣꯝꯇ ꯐꯥꯖꯤꯟꯖꯔꯒ ꯀꯥꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯒ ꯃꯈꯥꯗ ꯀꯨꯝꯊꯈ꯭ꯔꯦ꯫ ꯑꯌꯤꯡꯕꯤ ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯂꯩꯍꯧꯔꯤ꯫ ꯅꯤꯡꯊꯦꯝꯁꯨ ꯉꯁꯤꯗꯤ ꯃꯤꯁꯀ ꯋꯥꯔꯤ ꯀꯨꯏꯅ ꯍꯦꯛꯇ ꯁꯥꯟꯅꯈ꯭ꯔꯦ꯫ ꯊꯣꯏꯕꯤꯁꯨ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯄꯥꯝꯃꯨꯕ ꯊꯣꯏꯕꯤ ꯎꯅꯅꯤꯡꯃꯟꯈꯤꯗꯨꯅ ꯍꯣꯇꯦꯜꯗꯒꯤ ꯉꯟꯇꯥꯅ ꯂꯥꯛꯏ꯫ ꯅꯤꯡꯊꯦꯝ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤ ꯄꯥꯝꯃꯨꯕꯅ ꯂꯥꯛꯂꯤꯕ ꯃꯇꯝ ꯑꯗꯨ꯫ ꯃꯅꯤꯆꯟꯗ꯭ꯔꯅ ꯀꯩꯗꯧꯔꯦ ꯉꯁꯤꯗꯤ ꯉꯟꯇꯥꯅ ꯍꯜꯂꯛꯏꯗ? ꯀꯩꯁꯨ ꯇꯧꯗꯦꯗ, ꯁꯨꯝ ꯀꯣꯛ ꯈꯔ ꯆꯤꯛꯄꯗꯧꯅ ꯇꯧꯕ, ꯉꯔꯥꯡ ꯑꯍꯤꯡꯁꯨ ꯈꯔ ꯊꯦꯡꯅ ꯇꯨꯝꯃꯨꯔꯦ, ꯑꯗꯨꯗ ꯑꯗꯨꯝ ꯍꯜꯂꯛꯑꯕ, ꯊꯕꯛꯁꯨ ꯀꯌꯥ ꯂꯩꯍꯧꯗꯕꯗꯨꯗ꯫ ꯃꯅꯤꯆꯟꯗ꯭ꯔꯅ ꯑꯃꯨꯛ ꯄꯣꯊꯥꯔꯣ ꯑꯗꯨꯗꯤ, ꯏꯄꯥ ꯁꯪꯒꯣꯝ ꯁꯦꯝꯃꯛꯎ ꯍꯥꯏꯕ꯭ꯔꯣ? ꯑꯁ ꯌꯥꯔꯅꯤꯗ ꯄꯥꯝꯃꯨ, ꯑꯩ ꯃꯥꯡꯒꯣꯜꯁꯤꯗ ꯁꯨꯝ ꯐꯝꯒꯦ꯫ ꯄꯥꯝꯃꯨꯕ ꯃꯐꯤꯒ ꯍꯣꯡꯗꯕ ꯃꯈꯩ ꯃꯥꯡꯒꯣꯜꯗꯨꯗ ꯐꯝꯗꯨꯅ ꯂꯩ꯫ ꯅꯤꯡꯊꯤꯕꯤꯁꯨ ꯀꯣꯂꯦꯖꯇꯒꯤ ꯍꯜꯂꯛꯏ꯫ ꯅꯤꯡꯊꯤꯕꯤꯅ ꯉꯁꯤꯗꯤ ꯑꯩꯈꯣꯏ LPK ꯍꯥꯟꯅ ꯈꯤꯟ ꯂꯩꯔꯝꯃꯦꯗꯅ꯫ ꯄꯥꯝꯃꯨꯕꯅ ꯑꯃꯨꯛ ꯆꯠꯂꯣ ꯅꯐꯤ ꯍꯣꯡꯂꯒ ꯆꯥ ꯂꯣꯜꯂꯨꯆꯣ꯫ ꯑꯩꯁꯦ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯇꯥꯏꯞꯅꯤ, ꯉꯝꯖꯔꯔꯣꯏ ꯏꯕꯨꯡꯉꯣ, ꯈꯔꯒꯅꯦ ꯋꯥꯔꯤꯉꯩꯁꯤꯗ ꯑꯩꯒꯤ ꯅꯨꯄꯤ ꯅꯠꯇ꯭ꯔꯗꯤ ꯆꯥ ꯂꯣꯜꯂꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ? ꯍꯣ ꯅꯨꯄꯤꯗꯣ ꯊꯤꯔꯒꯦ, ꯄꯤꯔꯣ, ꯅꯣꯏ ꯅꯃꯥꯟꯅꯕꯤꯔ ꯀꯔꯤꯅꯣꯃ꯫ ꯂꯤꯁꯜꯂꯛꯑꯗꯤ ꯏꯀꯥꯏ ꯈꯪꯗꯦꯗꯣ ꯆꯨꯝꯖꯥꯠꯅꯤꯅꯦ꯫ ꯍꯣ ꯂꯣꯜꯂꯛꯀꯦ, ꯉꯥꯏꯍꯥꯛꯇ ꯉꯥꯏꯔꯝꯃꯨ꯫ ꯄꯥꯝꯃꯨꯕ ꯑꯃꯨꯛ ꯃꯇꯣꯝꯇ ꯈꯜꯂꯤ, ꯀꯩꯅꯣ ꯏꯕꯣ, ꯀꯌꯥꯃꯨꯛ ꯂꯩꯔꯒꯦ? ꯆꯍꯤ 30 ꯁꯨꯗ ꯉꯥꯏꯔꯤꯕ ꯑꯩꯕꯨ ꯂꯤꯔꯦꯅꯤ, ꯁꯦꯔꯥꯟ ꯇꯨꯔꯥꯟ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯤꯡꯊꯤꯕꯤ ꯆꯥ ꯀꯞ 2 ꯄꯨꯔꯒ ꯊꯣꯛꯂꯛꯏ꯫ ꯅꯤꯡꯊꯤꯕꯤꯅ ꯁꯦ ꯇꯥꯇꯣꯟ ꯆꯥ, ꯄꯥꯕꯨꯡ ꯁꯤ ꯂꯩꯔꯦ ꯆꯥ꯫ ꯃꯅꯤꯆꯟꯗ꯭ꯔꯅ ꯑꯃꯨꯛ ꯑꯣ ꯊꯝꯃꯣ ꯂꯥꯛꯑꯒꯦ꯫ ꯃꯥꯡꯒꯣꯜꯗꯨꯗ ꯐꯝꯗꯨꯅ ꯃꯄꯥ ꯃꯆꯥ ꯆꯥ ꯊꯛꯃꯤꯟꯅꯔꯤ꯫ ꯃꯅꯤꯆꯟꯗ꯭ꯔꯅ ꯑꯃꯨꯛ ꯍꯣꯇꯦꯜꯗꯨꯕꯨ ꯀꯝꯗꯧꯔꯤꯒꯦ? ꯍꯥꯃꯨꯅꯦ ꯄꯥꯕꯨꯡ, ꯍꯟꯗꯛꯄꯨꯗꯤ ꯈꯔ ꯐꯒꯠꯂꯦ꯫ ꯐꯩ꯫ ꯅꯆꯟꯅꯨꯄꯤꯒꯤꯁꯨꯅꯦ ꯒ꯭ꯔꯦꯖꯨꯑꯦꯁꯟꯁꯦ ꯍꯦꯛ ꯂꯣꯏꯕꯒ ꯊꯕꯛ ꯑꯃ ꯇꯧꯍꯟꯗꯕ ꯌꯥꯗ꯭ꯔꯦ, ꯁꯔꯀꯥꯔꯒꯤ ꯊꯕꯛꯀꯗꯤ ꯇꯧꯍꯜꯂꯔꯣꯏ꯫ ꯄꯥꯝꯃꯨꯕꯅ ꯑꯃꯨꯛ ꯐꯕꯣ, ꯑꯩꯗꯤ ꯍꯣꯇꯦꯜꯁꯦ ꯏꯕꯦꯝꯃꯗ ꯄꯤꯔꯒꯦꯅ ꯈꯜꯂꯤꯕꯅꯤ꯫ ꯃꯅꯤꯆꯟꯗ꯭ꯔꯅ ꯑꯃꯨꯛ ꯑꯗꯨꯁꯨ ꯌꯥꯕꯨꯗꯤ ꯌꯥꯏ, ꯍꯣꯏꯁꯦ ꯀꯣꯟꯅꯅꯦ ꯈꯟꯅꯔꯒ ꯂꯣꯏꯔꯦꯗꯅ꯫ ꯃꯅꯤꯆꯟꯗ꯭ꯔ ꯑꯃꯨꯛ ꯘꯔꯤꯗ ꯌꯦꯡꯉꯒ ꯏꯍꯦ ꯄꯨꯡꯁꯦ ꯑꯉꯥꯡ ꯂꯥꯛꯑꯅꯤꯅꯦꯍꯦ꯫ ꯃꯅꯤꯆꯟꯗ꯭ꯔ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ꯫ ꯑꯌꯤꯡꯕꯤꯁꯨ ꯃꯥꯒꯤ ꯒꯥꯔꯤꯗꯨ ꯊꯧꯖꯤꯜꯂꯛꯏ꯫
ꯑꯌꯤꯡꯕꯤꯅ ꯍꯩꯃꯥ ꯉꯁꯤꯗꯤ ꯉꯜꯂꯤꯅꯦ ꯏꯕꯨꯡꯉꯣ ꯏꯇꯩꯃ ꯉꯟꯅ ꯂꯥꯛꯑꯕꯅꯤ ꯊꯕꯛꯁꯨ ꯂꯩꯇꯕꯁꯤꯗ ꯐꯔꯦ ꯐꯔꯦ ꯆꯥꯒ ꯊꯛꯂꯕ꯭ꯔꯣ ꯅꯪꯕꯣ ꯑꯧ ꯏꯇꯩꯃ ꯊꯛꯑꯦ ꯐꯔꯦ ꯐꯔꯦ ꯅꯤꯡꯊꯦꯝꯁꯨ ꯂꯥꯛꯑꯅꯤ ꯄꯥꯕꯨꯡꯅ ꯉꯥꯏꯍꯧꯔꯤꯕꯅꯦ ꯃꯄꯥꯟꯗ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯤꯡꯊꯦꯝ ꯃꯅꯤꯆꯟꯗ꯭ꯔꯒ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯄꯥꯝꯃꯨꯕꯅ ꯏꯁ ꯈꯣꯡꯒ꯭ꯔꯥꯎꯁꯤꯗꯤ ꯀꯩꯗꯧꯔꯤꯕ ꯇꯨꯁꯤꯜꯂꯤꯅꯦ ꯅꯤꯡꯊꯦꯝꯅ ꯈꯨꯝꯂꯛꯄꯅꯤ ꯄꯥꯝꯃꯨꯕꯅ ꯍꯩꯃꯥ ꯁꯣꯛꯇꯕ꯭ꯔꯣ ꯑꯗꯨꯗꯤ ꯃꯅꯤꯆꯟꯗ꯭ꯔꯃꯨꯛ ꯀꯥꯏꯗ ꯇꯨꯔꯤꯅꯣ ꯁꯦ ꯄꯨꯄꯨ ꯌꯦꯡꯒꯦ ꯅꯤꯡꯊꯦꯝꯅ ꯁꯣꯛꯇꯦꯍꯦ ꯑꯩꯅꯅꯦ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯆꯦꯟꯕꯅꯦ ꯃꯅꯤꯆꯟꯗ꯭ꯔꯅ ꯑꯃꯨꯛ ꯆꯠꯂꯣ ꯆꯠꯂꯣ ꯅꯃꯥꯗꯅꯦ ꯅꯐꯤ ꯍꯣꯡꯍꯜꯂꯨꯔꯣ ꯀꯩꯅꯣ ꯆꯥꯔꯨꯔꯣ ꯃꯤꯁꯁꯨ ꯂꯥꯛꯑꯅꯤ ꯃꯤꯁ ꯄꯜꯂꯛꯄꯗ ꯄꯥꯝꯃꯨꯕ ꯍꯥꯏꯐꯦꯠ ꯋꯥꯈꯜ ꯑꯃ ꯇꯧꯔꯛꯏ ꯉꯁꯤꯗꯤ ꯃꯥ ꯂꯥꯛꯇ꯭ꯔꯤꯐꯥꯎ ꯃꯐꯝꯁꯤꯗꯒꯤ ꯁꯨꯡꯂꯦꯡ ꯂꯦꯡꯉꯣꯏ ꯅꯤꯡꯊꯦꯝꯅ ꯑꯃꯨꯛ ꯌꯦꯁ ꯌꯥꯍꯨ ꯉꯁꯤꯗꯤ ꯃꯤꯁ ꯂꯥꯛꯑꯅꯤ ꯄꯥꯝꯃꯨꯕꯅ ꯑꯃꯨꯛ ꯁꯦ ꯅꯪꯒꯤ ꯆꯣꯀ꯭ꯂꯦꯠꯁꯦ ꯄꯨꯁꯟꯈ꯭ꯔꯣ ꯃꯅꯤꯆꯟꯗ꯭ꯔꯅ ꯑꯃꯨꯛ ꯅꯪꯁꯨ ꯀꯥꯗ ꯆꯪꯂꯒ ꯄꯣꯊꯥꯔꯨꯔꯣꯗꯅ ꯄꯥꯝꯃꯨꯕꯅ ꯌꯥꯅꯤ ꯄꯥꯕꯨꯡ ꯁꯤꯗ ꯁꯨꯝ ꯂꯩꯈꯤꯒꯦ ꯅꯨꯡꯁꯤꯠ ꯈꯔ ꯆꯥꯒꯦ ꯇꯧꯕꯅꯤ ꯃꯅꯤꯆꯟꯗ꯭ꯔꯁꯨ ꯋꯥ ꯉꯥꯡꯉꯝꯗꯅ ꯆꯪꯈ꯭ꯔꯦ ꯄꯥꯝꯃꯨꯕ ꯐꯣꯟ ꯑꯗꯨ ꯄꯥꯏꯔꯒ ꯃꯦꯠꯇꯨꯅ ꯁꯥꯟꯅꯔꯤ ꯃꯇꯣꯝꯗꯁꯨ ꯍꯥꯏꯖꯩ ꯑꯁ ꯂꯥꯛꯑꯔꯣꯏꯗꯕꯅꯤ ꯊꯣꯏꯅ ꯉꯥꯏꯔꯗꯤ ꯄꯨꯡꯁꯤꯁꯨ 4 ꯍꯦꯜꯂꯦ ꯄꯥꯝꯃꯨꯕ ꯊꯣꯏꯕꯤ ꯎꯅꯤꯡꯕꯅ ꯃꯁꯥꯗꯨ ꯂꯥꯡꯇꯛꯅꯕ ꯐꯥꯎꯕꯒꯨꯝ ꯇꯧꯔꯛꯏ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯒꯦꯠꯇꯨ ꯏꯜꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗꯨꯗ ꯄꯥꯝꯃꯨꯕ ꯐꯨꯛ ꯍꯧꯒꯠꯂꯤ ꯀꯅꯥꯅꯣ ꯒꯦꯠ ꯑꯃꯨꯛ ꯂꯣꯜꯂꯝꯃꯤꯁꯤꯅ ꯄꯥꯝꯃꯨꯕ ꯍꯧꯒꯠꯂꯒ ꯒꯦꯠ ꯇꯝꯅ ꯆꯠꯂꯤ ꯂꯣꯜꯂꯤꯕ ꯒꯦꯠ ꯑꯗꯨ ꯇꯞꯅ ꯍꯥꯡꯗꯣꯛꯏ ꯊꯣꯏꯕꯤ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯨꯗ ꯄꯥꯝꯃꯨꯕ ꯃꯁꯥꯗ ꯍꯥꯏꯐꯝ ꯈꯪꯗꯕ ꯑꯃ ꯐꯥꯎꯏ ꯅꯍꯥꯟꯒꯣꯏꯗꯤ ꯊꯣꯏꯅ ꯌꯦꯡꯁꯤꯜꯂꯨꯗꯕꯒꯤ ꯈꯪꯗꯕꯅꯤ ꯉꯁꯤꯗꯤ ꯊꯣꯏꯕꯤꯒꯤ ꯑꯁꯦꯡꯕ ꯃꯁꯛ ꯄꯥꯝꯃꯨꯕꯒꯤ ꯃꯤꯠꯁꯅ ꯑꯅꯤꯅ ꯄꯦꯟꯅ ꯌꯦꯡꯖꯕ ꯐꯪꯂꯤ ꯐꯖꯕꯒꯤ ꯍꯧꯔꯛꯐꯝꯅꯤ ꯍꯥꯏꯕꯗ ꯍꯩꯃꯟꯕ ꯊꯣꯛꯂꯣꯏꯗꯕ ꯁꯛꯇꯝꯅꯤ ꯂꯨ ꯇꯨꯡ ꯌꯧꯅ ꯁꯥꯡꯂꯤꯕ ꯁꯝꯂꯥꯡꯗꯨꯅ ꯖ꯭ꯋꯥꯏ ꯖ꯭ꯋꯥꯏ ꯌꯦꯡꯕꯗ ꯃꯤꯠꯐꯝ ꯍꯣꯡꯅꯤꯡꯗꯦ ꯔꯥꯁꯤꯅ ꯊꯟꯅ ꯌꯥꯎꯔꯤꯕ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯀꯨꯇꯛ ꯇꯧꯔꯤꯕ ꯗꯤꯝꯄꯜꯗꯨꯅꯅꯤ ꯊꯣꯏꯕꯤꯒꯤ ꯐꯖꯕꯒꯤ ꯃꯒꯨꯟ ꯍꯦꯟꯒꯠꯂꯤꯕ ꯊꯣꯏꯕꯤꯅ ꯑꯃꯨꯛ ꯉꯁꯤꯗꯤ ꯊꯕꯛ ꯉꯟꯇꯥ ꯍꯜꯂꯛꯄ ꯃꯥꯜꯂꯦ ꯀꯀꯥ ꯄꯥꯝꯃꯨꯕꯅ ꯑꯃꯨꯛ ꯉꯟꯇꯥ ꯍꯜꯂꯛꯑꯦ ꯑꯅꯤꯗꯨ ꯋꯥ ꯑꯃꯨꯛ ꯉꯥꯡꯅꯗꯦ ꯇꯨꯃꯤꯟ ꯂꯩꯅꯩ ꯆꯠꯄꯗꯤ ꯑꯗꯨꯃꯛ ꯆꯠꯂꯤ ꯄꯥꯝꯃꯨꯕꯅ ꯑꯣ ꯇꯨꯏꯁꯟ ꯃꯇꯝ ꯊꯦꯡꯂꯝꯃꯅꯤ ꯊꯣꯏꯕꯤꯅ ꯑꯃꯨꯛ ꯊꯣꯏꯕꯤ ꯀꯩꯝꯇ ꯍꯥꯏꯔꯝꯗꯅ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯆꯪꯈ꯭ꯔꯦ ꯄꯥꯝꯃꯨꯕ ꯃꯥꯒꯤ ꯍꯦꯟꯕꯦꯒꯇꯨ ꯄꯥꯏꯔꯒ ꯃꯥꯁꯨ ꯆꯪꯂꯛꯏ ꯊꯣꯏꯕꯤꯒ ꯇꯨꯡꯗ ꯃꯥꯡꯗ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯏ ꯊꯣꯏꯕꯤꯅ ꯀꯥꯗꯨꯗ ꯆꯪꯈꯤꯕꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯖꯍꯧꯏ ꯄꯥꯝꯃꯨꯕ ꯃꯥꯏꯊꯣꯡꯗ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯀꯥ ꯃꯅꯨꯡꯗꯅ ꯃꯁꯥꯗꯨ ꯄꯪꯍꯥꯗ ꯍꯔꯥꯎꯕꯒꯨꯝ ꯇꯧꯔꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯗ꯭ꯔꯦꯁꯤꯡ ꯇꯦꯕꯜꯒꯤ ꯃꯤꯡꯁꯦꯟ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯇꯣꯝꯇ ꯃꯔꯨꯝ ꯁꯣꯜꯂꯤ ꯄꯥꯝꯃꯨꯕ ꯅꯪ ꯉꯁꯤꯗꯤ ꯊꯣꯏꯕꯤꯅ ꯁꯨꯝꯈ꯭ꯔ ꯃꯥꯜꯂꯦꯅꯦ ꯌꯥꯔꯣꯏꯗ ꯃꯥꯒ ꯂꯣꯏꯅꯔꯨꯔꯒ ꯍꯥꯟꯅꯒꯨꯝ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯑꯃꯨꯛ ꯂꯩꯈꯥ ꯇꯥꯗꯣꯏꯖꯥꯠꯂꯣ ꯅꯨꯄꯤ ꯈꯨꯗꯤꯡꯗꯤ ꯃꯥꯟꯅꯔꯝꯗꯕꯁꯨ ꯌꯥꯏꯅ ꯈꯪꯗ꯭ꯔꯦ ꯄꯥꯝꯃꯨꯕ ꯅꯪꯅ ꯀꯣꯛꯇꯤ ꯐꯖꯅ ꯆꯥꯛꯇꯣꯔꯦ ꯈꯪꯉꯤ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗꯗꯤ ꯅꯪ ꯄꯥꯝꯃꯨꯕꯒꯤ ꯐꯣꯟꯗ ꯃꯦꯁꯦꯖ ꯁꯠ ꯂꯥꯛꯏ ꯀꯅꯥꯅꯣ ꯇꯟꯖꯥꯁꯤꯗ ꯄꯥꯝꯃꯨꯕ ꯐꯣꯟ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯅꯤꯡꯊꯦꯝꯒꯤ ꯀꯀꯥ ꯏꯁꯤꯡ ꯈꯤꯇ ꯊꯛꯆꯒꯦ ꯄ꯭ꯂꯤꯖ